Manipur News channel gi makai dagi mayam namro ipau pijari ahamada Manipur kanglu ki irang sena mi ema NIN Kerala gi thala siri dagi phare Manipur tholi kanglu ki irang sena Rajkumar mepak sana ko wa mi ema hokiba me ratro ki numidang wairam pung mangarom tawada NIN Kerala gi thala sira dagi phare haina agency pawman hairi pawsin makha tana hairi bada hairi mi esi hokiba numit Kerana imamangda thala sirada leba local hotel amadagi phabani mahang uthumadu housekeeping job torga leba miyoni Rajkumar mepaksana as Imphal dagini hokiba numit kerana imamangdagi irai namah ku phanaba kuchi tiduna lakibani thasi tratu hokiba irai numita Kerala gi thala sirada irai team amana health official sarga sangnena nungju tha matamgi lena tina sing lakpa mai lena check tabu thabak tathaki lena NIA के ऑफिशियल सिंह अदन केरला के थला सिरादा लेरिबा सिनमिसिंग की लेखम सिंह दसतुना मखोई आइडेंटिटी वेरिफिकेशन की थबक चथकी मदद राजकुमार मेपाक्सना की आधार कार्ड अमसुंग मा की ngaksamda yekliba tetu adudagi NIA na thidra lakimi aduni haibada sabchana khangbo loina Rajkumar mepaksana bu phakibani pharabra mepaksana asi Manipur operate toba naralu amana train toraba miyani Lena mahak asi Manipur thokiba kanglu kirang asi mai lena mahak ki mathakta Imphal case ama register toraga NIA na phananaba tori misuk amani Pharabra Rajkumar mepaksana dagi thajanaba passport amasung recover tore me esina mafam adudagi ampal lebak ta chatnanaba thorang torongki haibasu chapchana khangle adubu NIA na pakhiba aduna mahak ki thorang adu mai pan gidre hanbagi investigation da phangba report ki matung ina Rajkumar mepaksana asi social media da hotel management amana job advertisement torpa thenabadagi Kerala gi thala sirada lakibani Rajkumar mepaksana hairimi esima thada Kerala tunglakibani lena thala siragi Tiruvanakta leiba jodiko amagi rest house amada matam kharagi oina leitingi mamangda state asigi tongan ba district ya da su kocha chalungki lena NIA USC thala sirada lei haibagi pau phangla matung da phakibani hairi Makata balde namada naurem tongda maya mutokwa ama ear gana kapad lekidre naurem tong kulem lekai da sagagi masil manau masel kana senabagi todokta manau nupa thokwa amana maya mutokwa amabu ear gana kapad lekidre hari besadu ase ngarang namidang pung apam khairam tabada Imphal police station ki manung chanba naurem tong kulem lekai le number 2 da thokibani manau nupa na ear gana kapad lekidre mi edugi mamina lesang them Depson Elias Abu apopo lekidraba Guneswar Kawi aduga mayam bahat pudisena manang napa tokpoduna lesang te efaba Elias Amo apopo thoitoi Kawi lekidraba Depson ngarang namidang pung 13 tabada Rims Hospital da lekanana pukalakpoda doctor na lambida sira purakpani haina confirm tokibani amaramda thodo si mai lena ngasi lekai myangi oiba mitham ama Kispa community hall da pangtoktuna ton variation lokre maru oina thodo si jenariba yafabu mupuchi chupa lekai dagi tamtokpa aduga manungbuna sei ama lekai adu lehendaba haina haiba yauri thodo adu makoi masel ngarang namidang yu ngauraga ningai sandana podagi yafabuna ma yargan putholaga Depson gi mukta namda kapodagi lakana bangamdana lekidabani hairi makhata update namada kuki MLA CSO Klai paibasingna India government ga samnadaba warip lokiba illegal migrants kuki zo terrorist na India gi punu saktam thukainaba Manipur miyam gi mathakta landadana separate administration kuki singidamak oiba lebak jalengam chemnanaba dimangi loikham naida wathok ki variation purknaba onabada India government gi thodang sawale logi wangmoda Indo Myanmar border ngomkhei lana leba asida changsalaki ba kulai paiba terrorist na leba ki apunu saktam thukainaba landarakuri India government gi lisingmusingna matam chana laksananaba onadabagi wathok asi sei ani hajalakle central government na leba thukainaba landaraki singi mathakta military crackdown chathabagi mahutta kuki singna leba mafamda sakhai changba yadaba buffer zone semdana ngak semni thabak chathabadagi hendoktuna akanaba security force amana puna landon sajanaduna bisaktam ngaliba chingya tamada leba hulsingda nongmai amasung bong kapsannabagi thawongching chatharakibagi wathokching leiri India government tholiba wathok asigi waraisin puranabani haiduna state asida masing thingamdraba security forcing thajalakibani adubu landarakibasinggi laksananaba honabagi Amita de amarumda central government gi lusingusingda wathok asigi waraisin muknari banakal ani puna wari sanaraga political dialogue ta waraisin puranaba honagani haiduna dialogue sathaba hore hairabasu mapung phaba ngamdaba asina matawkam waraisin purakadoribagi
haiba langtaknaba wahang leiri leibakki mathakta landarakhiba illegal migrants terroristsing laksananaba hotnabagi mahutta political dialogue chatharaga warasing purunabagi khongthang asidagi khangba ngamlibadi wathok asi politicalize othoknanaba hotnabani lawi lamen tuyenba narco terroristsingna yang mathakta chatharakpa war crime bu political issue oina sakhangba tarabadi terrorism sogotpani haibada haiman thokloi Jai ani apung fajalaba wathok asiga warasing purakpa ngamdana leibagi maramdi tholiba wathok asi political issue uhenanaba hotnabadagini Mete amasung kuki ani ki marakta khulagi muknaba tholiba asina chin kuki jogi mihut MLA tarana separate administration sogotuna lanjangda khongna sogoliba asida central government gi maikaidagi logi oiba action amata ngasi phawa lakutana free thadana leiba simaksu wathok asigi warasing purakpa ngamdabani sahi ani hanjalaba irang asigi ingtappa hanjalanaba honariba asigi jairakta me Ratauta Guwahati Kuki Jo MLA Singh Kangluk Sigi Civil Society Organization Singh Amadi Suspension of Operation Suda Yariba Kuki Lalabu Singi Mihu Singh Yau Napuna Unadana Makoina Makata na Togada Tabak Thalam Singi Wakana Kiba Adada Kongtang Ama Tangtandana Su Group Singa Wari Sanadriba Power Indian Government Samnadabagi Period Lokiba Sina Taklibadi India Government Musina Bagi Kam Tiangba Period Ni Manipur Lengak Nasu Hantokadabani Chinkuki Jogi Kulai Paiba terrorism laktokadabani haina central government da tasankiba leirbasu tabukta ontoktana namsandana thamlakhibagi palu aina India government gi mathakta phongnasinaba thamlakhibani paw sigloina sigidi maroi paw bijaba matang asilojare makata ba update kidamak mayam punanga minasi ene sine asimung sibidana like and subscribe to biramu